ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯄꯣꯠꯁꯦꯝꯒꯤ ꯎꯈꯪ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 9 ꯁꯨꯕ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯑꯗꯨꯝꯅ ꯎꯞꯁꯜꯂꯨꯕ ꯑꯗꯨꯗ ꯀꯣꯡꯉꯥꯡꯗꯣ ꯃꯁꯥ ꯃꯎ ꯄꯨꯝꯅꯃꯛ ꯐ꯭ꯔꯪ ꯆꯣꯡꯂꯤ꯫ ꯃꯥꯒꯤ ꯃꯁꯥꯗꯣ ꯀꯔꯤꯅꯣꯃ ꯇꯧꯕꯒꯨꯝꯕꯅꯤ꯫ ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯆꯣꯡꯂꯕ ꯃꯇꯨꯡ ꯃꯃꯥꯏ ꯑꯗꯣ ꯇꯞꯅ ꯅꯣꯡꯈꯠꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯏꯗꯣ ꯃꯨꯁꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯂꯥꯏ ꯑꯗꯨ ꯈꯨꯔꯨꯝꯂꯕ ꯃꯇꯨꯡ ꯃꯃꯥꯏ ꯑꯗꯣ ꯃꯨꯁꯤꯟ ꯃꯨꯅ ꯃꯍꯥꯛ ꯍꯧꯒꯠꯂꯛꯂꯒ ꯆꯐꯨ ꯑꯗꯣ ꯂꯩꯕꯥꯛ ꯐꯨꯝꯖꯤꯟꯗꯨꯅ ꯁꯤꯖꯤꯟꯗꯨꯅ ꯐꯨꯝꯖꯤꯜꯂꯝꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯄꯔꯞ ꯃꯌꯨꯝ ꯂꯣꯝꯗ ꯂꯥꯛꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯂꯥꯏ ꯁꯥꯟꯅꯐꯝ ꯑꯣꯏꯔꯤꯕ ꯖꯒꯥ ꯑꯗꯨꯒꯤ ꯅꯥꯀꯜꯗ ꯋꯥ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯗ ꯃꯥꯅ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯗꯨꯒ ꯋꯥ ꯑꯗꯨꯗ ꯃꯌꯥꯅ ꯆꯤꯛꯇꯨꯅ ꯀꯔꯤꯅꯣ ꯈꯔ ꯉꯔꯪ ꯉꯪꯗꯨꯅ ꯁꯣꯜꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯋꯥ ꯑꯗꯣ ꯃꯥꯒꯤ ꯃꯁꯥ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯃꯩꯈꯨ ꯑꯃ ꯍꯥꯏꯕꯗꯤ ꯀꯣꯡꯉꯥꯡꯒꯤ ꯃꯁꯥꯗꯒꯤ ꯃꯩꯈꯨ ꯑꯃ ꯆꯪꯈ꯭ꯔꯦ꯫ ꯋꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯨꯕ ꯃꯩꯈꯨ ꯆꯕꯨꯜ ꯆꯪꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯀꯣꯡꯉꯥꯡꯒꯤ ꯃꯃꯥꯏꯗ ꯃꯨꯁꯤꯟ ꯃꯨꯔꯝꯕꯗꯣ ꯐꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯀꯣꯡꯉꯥꯡꯅ ꯁꯤ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯇꯧꯅꯤꯡꯕ ꯀꯨꯁꯤ ꯇꯧꯕ ꯌꯥꯔꯒꯅꯤ꯫ ꯃꯔꯨ ꯑꯣꯏꯅ ꯊꯥꯖꯕ ꯃꯥꯡꯍꯟꯕ, ꯑꯩꯒꯤ ꯃꯤꯆꯪ ꯑꯣꯏꯗ ꯂꯩꯔꯝꯂꯒ ꯃꯤꯒꯤ ꯃꯤꯆꯪ ꯆꯪꯈꯤꯕ, ꯃꯥꯒꯤ ꯃꯉꯥꯜ ꯍꯥꯏꯕꯗꯨꯗ ꯍꯥꯟꯅ ꯍꯧꯒꯦ ꯈꯪꯒꯅꯤꯗꯅ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯃꯌꯥꯅ ꯆꯤꯛꯈꯤꯕ ꯋꯥꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯑꯩ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ꯫ ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯃꯉꯥꯜ ꯍꯥꯏꯗꯅ ꯅꯨꯄꯥ ꯑꯃ ꯂꯩꯕꯅꯤ꯫ ꯃꯍꯥꯛ ꯂꯨꯋꯥꯡ ꯁꯂꯥꯏꯗ ꯂꯩꯕꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯄꯣꯛꯄꯒꯤ ꯅꯨꯃꯤꯠꯅ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯅꯍꯥꯛꯅ ꯆꯠꯂꯒ ꯅꯪꯒꯤ ꯉꯝꯖꯕꯤ ꯊꯥꯛꯇ ꯑꯀꯤ ꯑꯈꯪ ꯄꯤꯔꯨꯆꯣ꯫ ꯊꯋꯥꯏ ꯂꯧꯒꯦ ꯍꯥꯏꯔꯕꯁꯨ ꯑꯗꯨꯝ ꯂꯧꯊꯣꯔꯣ, ꯑꯩꯅ ꯌꯥꯔꯦ꯫ ꯆꯠꯂꯨ, ꯅꯣꯡ ꯑꯁꯤ ꯉꯥꯜꯂꯛꯀꯗꯧꯔꯕꯅꯤ꯫ ꯅꯣꯡ ꯇꯥꯔꯤꯉꯩ ꯑꯁꯤꯗ ꯌꯥꯝꯅ ꯊꯨꯅ ꯆꯠꯂꯨ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯍꯧꯖꯤꯛ ꯀꯣꯡꯉꯥꯡꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯋꯥꯄꯜ ꯑꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯀ꯭ꯔꯣꯛ ꯂꯥꯎꯅ ꯅꯤꯛꯂꯛꯏ꯫ ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯀꯣꯡꯉꯥꯡꯁꯨ ꯈꯪꯉꯤ ꯍꯧꯖꯤꯛ ꯋꯥ ꯑꯗꯨꯗ ꯇꯣꯡꯂꯝꯕ ꯎꯠ ꯐꯠꯇꯕꯗꯣ ꯍꯧꯖꯤꯛꯇꯤ ꯃꯉꯥꯜꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯁꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯃꯉꯥꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯑꯉꯥꯡꯅ ꯀꯞꯂꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯁꯨ ꯑꯉꯥꯡ ꯑꯃꯈꯛ ꯑꯅꯤꯈꯛꯅꯒ ꯀꯞꯄ ꯅꯠꯇꯦ, ꯑꯉꯥꯡ 3-4 ꯆꯪꯗꯨꯅ ꯀꯞꯁꯤꯜꯂꯛꯄꯒꯤ ꯃꯑꯣꯡꯅꯤ꯫ ꯑꯗꯨꯝꯅ ꯀꯞꯂꯛꯄ ꯑꯗꯨꯗ ꯃꯉꯥꯜꯗꯣ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯏ꯫ ꯃꯉꯥꯜꯗ ꯅꯠꯇꯦ, ꯇꯝꯐꯥꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯂꯤ꯫ ꯃꯉꯥꯜꯅ ꯇꯝꯐꯥꯗ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ? ꯀꯔꯤꯅꯣ ꯁꯤꯕꯣ? ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯇꯝꯐꯥꯅ ꯈꯪꯗꯤꯌꯦ ꯑꯩꯁꯨ ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯌꯥꯝꯅ ꯄꯥꯈꯠꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯉꯥꯜꯅ ꯀꯅꯥꯅꯣ ꯁ꯭ꯋꯥꯏꯗ ꯀꯞꯂꯤꯕꯁꯦ ꯍꯥꯏꯗꯨꯅ ꯂꯥꯎꯈꯠꯂꯨꯕꯗꯒꯤꯗꯤ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯍꯟꯊꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯇꯝꯐꯥꯅ ꯑꯩꯈꯣꯏ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯂꯝꯂꯒ ꯌꯥꯝꯅ ꯊꯨꯅ ꯆꯠꯈꯤꯅꯕ ꯇꯧꯁꯤ, ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯗꯅ ꯁꯤꯕ ꯇꯥꯔꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯉꯥꯜꯅ ꯑꯃꯨꯛꯇ ꯉꯥꯏꯈꯣ, ꯀꯩꯗꯧꯔꯒꯦ? ꯍꯦꯛ ꯇꯧꯕꯒꯤ ꯁꯤꯕ ꯅꯥꯕ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯑꯩ ꯀꯩꯗꯧ ꯍꯥꯏꯔꯤꯕꯅꯣ? ꯅꯠꯇꯦ, ꯌꯨꯝꯁꯦ ꯊꯥꯗꯣꯛꯑꯒ ꯑꯩꯈꯣꯏ ꯀꯌꯥꯝ ꯀꯨꯏꯅ ꯀꯗꯥꯏꯗ ꯂꯩꯕ ꯌꯥꯗꯣꯔꯤꯒꯦ ꯍꯥꯏꯕꯅꯤꯗ꯫ ꯇꯝꯐꯥꯅ ꯏꯁꯥꯎ ꯁꯥꯎꯅ ꯌꯥꯔꯦꯁꯦ, ꯃꯇꯥꯡ ꯑꯁꯤꯗ ꯀꯦꯁꯦꯠꯀ ꯆꯠꯄꯗꯅ ꯁꯨꯃꯥꯏꯅ ꯇꯧꯁꯤꯁꯦ, ꯑꯣꯖꯥ ꯑꯃꯥꯏꯕ ꯖꯥꯗꯨꯃꯅꯤꯗꯣ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯍꯧꯖꯤꯛ ꯆꯠꯂꯁꯤ꯫ ꯑꯗꯨꯗꯨꯒꯅꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯪ ꯇꯥꯟꯅꯗꯕ ꯌꯥꯔꯔꯣꯏ꯫ ꯁꯨꯃꯥꯏꯅ ꯂꯩꯔꯕꯗꯤ ꯑꯩꯈꯣই ꯁꯣꯏꯗꯅ ꯁꯤꯔꯅꯤ꯫ ꯃꯗꯨꯗ ꯃꯉꯥꯜꯅ ꯀꯗꯥꯏꯗꯒꯤ? ꯍꯧꯖꯤꯛ ꯂꯥꯏ ꯐꯠꯇꯕꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯊꯣꯡ ꯍꯥꯡꯗꯣꯛꯂꯒ ꯀꯗꯥꯏꯗꯅꯣ ꯑꯃꯗ ꯆꯠꯂꯨꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯈꯨꯗꯣꯡ ꯊꯤꯒꯗꯧꯔꯤꯕꯅꯤꯅꯦ ꯅꯪꯕꯣ꯫ ꯎꯔꯕꯔꯥ ꯀꯞꯂꯤꯕꯁꯦ? ꯀꯅꯥꯃꯠꯇꯅ ꯑꯁꯤ ꯊꯤꯡꯕꯁꯨ ꯉꯝꯂꯣꯏꯀꯣ꯫ ꯑꯗꯨꯅ ꯑꯩ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯉꯥꯛꯇꯪ ꯑꯩ ꯈꯟꯈꯤꯒꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯇꯝꯐꯥꯅ ꯅꯪꯒꯤꯅꯦ ꯈꯟꯅꯔꯤꯉꯩ ꯇꯦꯡꯒꯣꯜ ꯇꯨꯝꯃꯦꯅ ꯅꯪꯅ ꯈꯜꯂꯤꯉꯩꯗ ꯑꯩꯈꯣꯏ ꯁꯤꯕ ꯇꯥꯔꯦ꯫ ꯌꯦꯡꯉꯨꯇꯨ, ꯆꯥꯛꯁꯪꯂꯣꯝꯗꯅ ꯃꯔꯣꯜ ꯑꯃ ꯒ꯭ꯔꯣꯡ ꯒ꯭ꯔꯥꯡ ꯇꯧꯔꯤꯕ, ꯑꯩ ꯀꯤꯕꯅ ꯌꯥꯗ꯭ꯔꯦ ꯍꯥꯏꯕ ꯅꯪꯕꯣ꯫ ꯍꯣꯏꯗ ꯑꯩ ꯇꯧꯒꯦ, ꯀꯩꯗꯧꯔꯒꯦ? ꯂꯥꯛꯑꯣ, ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯇꯝꯐꯥꯅ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯇꯨꯡ ꯏꯟꯅꯔꯤ꯫
ꯃꯉꯥꯜ ꯑꯃꯗꯤ ꯇꯝꯐꯥ ꯃꯈꯣꯏꯅꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯌꯨꯝꯒꯤ ꯊꯣꯡꯖꯥꯎ ꯌꯧꯔꯕꯗ ꯃꯉꯥꯜꯅ ꯊꯣꯡ ꯑꯗꯣ ꯇꯞꯅ ꯍꯥꯡꯗꯣꯛꯏ꯫ ꯑꯗꯨꯝꯅ ꯍꯥꯡꯗꯣꯛꯂꯨꯕꯗꯨꯗ ꯃꯉꯥꯜꯗꯣ ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯗꯤ ꯍꯥꯏꯗꯨꯕꯒꯤ ꯃꯑꯣꯡꯗ ꯃꯃꯤꯠ ꯑꯗꯣ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯗꯨꯗꯤ ꯃꯉꯥꯜꯅ ꯊꯣꯡ ꯍꯦꯛ ꯍꯥꯡꯗꯣꯛꯂꯨꯕꯒ ꯁꯨꯃꯥꯡ ꯑꯗꯨꯗ ꯉꯧꯔꯣꯛ ꯉꯧꯅ ꯏ ꯊꯥꯡꯗꯕ ꯃꯈꯩ ꯉꯧꯔꯕ ꯑꯉꯥꯡ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯄꯤꯁꯛ ꯄꯤꯁꯛ ꯂꯦꯞꯂꯒ ꯂꯩꯔꯝꯂꯦ꯫ ꯃꯗꯨ ꯎꯔꯨꯕꯗꯅꯤ ꯃꯉꯥꯜꯅ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯅ ꯂꯩꯈ꯭ꯔꯤꯕ꯫ ꯃꯇꯝ ꯑꯗꯨꯗ ꯃꯉꯥꯜꯅ ꯀꯔꯤ ꯇꯧꯔꯤꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯇꯝꯐꯥꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯀꯧꯔꯛꯄꯗ ꯃꯉꯥꯜꯅ ꯊꯣꯡ ꯑꯗꯣ ꯀꯝ ꯂꯣꯟꯁꯤꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯝꯐꯥꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄꯗ ꯃꯉꯥꯜꯅ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯒ ꯃꯁꯥ ꯑꯗꯨꯗꯤ ꯊꯛ ꯊꯛ ꯅꯤꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯝꯐꯥꯅ ꯀꯔꯤꯅꯣꯃꯤ ꯅꯪꯕꯣ ꯑꯣꯖꯥ ꯑꯃꯥꯏꯕ ꯖꯥꯗꯨꯃꯅꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯁꯦꯃꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯉꯥꯜꯅ ꯁꯨꯃꯥꯡꯗ ꯃꯌꯥꯝ ꯂꯩꯍꯧꯔꯤ ꯍꯥꯏꯔꯛꯄꯗ ꯇꯝꯐꯥꯅ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯌꯦꯡꯒꯦ ꯇꯧꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯉꯥꯜꯅ ꯀꯩꯅꯣ ꯅꯪꯅ ꯌꯦꯡꯒꯦ ꯇꯧꯔꯤꯗꯨꯕꯣ ꯌꯦꯡꯉꯨꯅꯨ ꯍꯥꯏꯗꯨꯅ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯁꯨꯃꯥꯡ ꯊꯤꯂꯣꯡ ꯄꯨꯝꯅꯃꯛ ꯑꯉꯥꯡ ꯐꯠꯇꯕ ꯃꯌꯥꯝ ꯑꯃ ꯂꯩꯍꯧꯔꯦ ꯍꯥꯏꯔꯛꯄꯗ ꯇꯝꯐꯥꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯤ꯫ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯍꯦꯛ ꯌꯨꯝꯌꯥꯏ ꯑꯗꯨꯗ ꯑꯉꯥꯡ ꯑꯃꯅ ꯁꯟ ꯁꯥꯔꯒ ꯆꯠꯄꯒꯤ ꯃꯈꯣꯜ ꯇꯥꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯃꯤ ꯁꯥꯃꯤ ꯀꯥ ꯑꯃꯗ ꯑꯉꯥꯡ ꯑꯃ ꯁꯟ ꯁꯥꯔꯒ ꯆꯪꯈ꯭ꯔꯤꯕꯗꯨ ꯃꯉꯥꯜ ꯑꯃꯗꯤ ꯇꯝꯐꯥꯅ ꯎꯕꯗ ꯄꯥꯈꯠꯃꯟꯈ꯭ꯔꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥ ꯇꯝꯅ ꯑꯣꯏꯅ ꯆꯦꯟꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯉꯥꯜꯅ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯌꯨꯝ ꯑꯁꯤꯗ ꯁꯤꯕ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯇꯝꯐꯥꯅ ꯐꯔꯩꯅꯦꯕꯁꯦ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ ꯑꯉꯥꯡꯁꯤꯡꯗꯨꯅ ꯀꯝꯗꯧꯕ ꯍꯥꯏꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯒ ꯂꯩꯔꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯉꯥꯜꯅ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯇꯧꯍꯟꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯑꯩ ꯊꯦꯡꯅꯒꯅꯤ ꯅꯪ ꯊꯧꯅꯥ ꯂꯩꯌꯨ ꯑꯉꯥꯡꯁꯤꯡ ꯑꯁꯦ ꯁꯦꯟꯅꯔꯒ ꯂꯩꯔꯝꯃꯨ ꯑꯩ ꯑꯃꯥꯏꯕ ꯖꯥꯗꯨꯃꯅꯤ ꯑꯃꯨꯛꯇ ꯀꯧꯔꯨꯈꯤꯒꯦ ꯍꯥꯏꯔꯛꯄꯗ ꯇꯝꯐꯥꯅ ꯌꯥꯗꯦ ꯃꯄꯥꯟ ꯊꯣꯛꯈꯤꯒꯅꯨ ꯁꯨꯃꯥꯡꯗ ꯂꯩꯍꯧꯔꯤ ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯀꯔꯥꯡꯗ ꯂꯤꯠꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯁꯤ ꯍꯥꯏꯅꯩ ꯃꯗꯨꯅ ꯅꯪ ꯃꯄꯥꯟ ꯊꯣꯛꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯔꯛꯄꯗ ꯖꯥꯗꯨꯃꯅꯤꯅ ꯀꯔꯥꯡꯗ ꯂꯤꯠꯈꯤꯅꯤ ꯍꯥꯏꯗꯅ ꯊꯣꯛꯇ꯭ꯔꯕꯗꯤ ꯃꯈꯣꯏꯅ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯍꯥꯠꯈ꯭ꯔꯕꯗꯤ ꯀꯝꯗꯧꯒꯅꯤ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯇꯝꯐꯥꯅ ꯍꯥꯠꯀꯦꯒ ꯍꯥꯠꯆꯈ꯭ꯔꯁꯅꯨ ꯆꯠꯄꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯊꯤꯡꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯃꯥꯏꯕ ꯖꯥꯗꯨꯃꯅꯤꯗꯣ ꯇꯨꯝꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯤ꯫ ꯅꯣꯡꯁꯨ ꯍꯥꯡꯈ꯭ꯔꯕꯁꯤꯗꯗꯤ ꯖꯥꯗꯨꯃꯅꯤꯅ ꯈꯜꯂꯤ ꯃꯉꯥꯜꯒꯤ ꯏꯃꯨꯡꯗ ꯀꯔꯤ ꯊꯣꯛꯄꯖꯥꯠꯅꯣ ꯑꯩꯕꯨ ꯆꯠꯂꯒ ꯑꯗꯨ ꯌꯦꯡꯉꯨꯁꯤꯔꯅꯦ ꯍꯣꯏꯗꯍꯦ ꯌꯦꯡꯉꯨꯈꯤꯒꯦꯗꯍꯦ ꯐꯠꯇ ꯅꯨꯡꯗꯒ ꯊꯣꯛꯂꯝꯂꯕꯗꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯖꯥꯗꯨꯃꯅꯤꯗꯣ ꯂꯥꯏ ꯑꯃꯅ ꯏꯟꯁꯤꯜꯂꯛꯄꯒꯨꯝꯅ ꯃꯉꯥꯜꯒꯤ ꯃꯌꯨꯝꯗ ꯈꯪꯆꯠ ꯆꯠꯅꯤꯡꯕ ꯐꯥꯎꯕꯗꯒꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯍꯤꯡꯒꯤ ꯊꯦꯡꯊꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏ ꯑꯗꯨꯗ ꯖꯥꯗꯨꯃꯅꯤꯗꯣ ꯃꯉꯥꯜꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯉꯥꯜꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯕꯗ ꯖꯥꯗꯨꯃꯅꯤꯅ ꯍꯩꯁ ꯑꯩꯅ ꯈꯟꯕꯗꯨ ꯆꯨꯝꯂꯦꯗꯅ ꯌꯨꯝ ꯑꯁꯤꯗꯤ ꯁꯔꯣꯏ ꯉꯥꯔꯣꯏ ꯇꯤꯃꯨ ꯂꯩꯃꯨ ꯑꯉꯥꯡ ꯐꯠꯇꯕ ꯃꯌꯥꯝꯅ ꯌꯣꯝꯁꯜꯂꯦꯗꯅ ꯌꯥ ꯃꯁꯤ ꯄꯨꯝꯅꯃꯛ ꯀꯣꯡꯉꯥꯡꯅ ꯊꯣꯛꯂꯛꯄ ꯉꯥꯛꯇ ꯑꯣꯏꯔꯝꯒꯅꯤ ꯃꯍꯥꯛꯅ ꯀꯩꯁꯨ ꯀꯥꯟꯗꯕꯗ ꯆꯐꯨ ꯑꯗꯣ ꯐꯪꯂꯝꯂꯒꯅꯦꯕꯁꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯑꯁꯤꯒꯨꯝꯕ ꯄꯣꯠ ꯑꯁꯤ ꯊꯥꯔꯛꯄ ꯉꯝꯂꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯖꯥꯗꯨꯃꯅꯤꯗꯣ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯃꯉꯥꯜꯒꯤ ꯌꯨꯝꯗ ꯀꯣꯏꯁꯤꯜꯂꯒ ꯂꯩꯔꯝꯂꯤꯕ ꯐꯠꯇ꯭ꯔꯕ ꯑꯉꯥꯡꯁꯤꯡ ꯇꯤꯃꯨ ꯂꯩꯃꯨ ꯃꯌꯥꯝ ꯑꯗꯣ ꯖ꯭ꯋꯥꯔ ꯍꯟꯗꯣꯛꯅꯈꯤ꯫ ꯖꯥꯗꯨꯃꯅꯤꯅ ꯀꯔꯤꯒꯤ ꯆꯦꯜꯂꯤ ꯍꯥꯏꯗꯨꯅ ꯂꯥꯎꯔꯒ ꯃꯍꯥꯛꯅ ꯂꯩꯋꯥ ꯈꯔ ꯁꯣꯟꯗꯨꯅ ꯂꯩꯇꯨꯝ ꯄꯪꯂꯪꯗ ꯂꯪꯂꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯖꯥꯗꯨꯃꯅꯤꯒꯤ ꯃꯍꯩ ꯑꯗꯨꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯕ ꯃꯉꯥꯜꯒꯤ ꯌꯨꯝꯗ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯕ ꯇꯤꯃꯨ ꯂꯥꯏꯃꯨꯁꯤꯡ ꯁꯔꯣꯏ ꯉꯥꯔꯣꯏ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯝꯖꯤ ꯈꯥꯏꯗꯨꯅ ꯆꯦꯟꯅꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯀꯣꯡꯉꯥꯡꯅ ꯑꯩꯒꯤ ꯁꯔꯣꯏ ꯉꯥꯔꯣꯏꯁꯤꯡꯁꯤ ꯑꯃꯨꯛ ꯀꯥꯏꯗꯨꯅ ꯍꯜꯂꯛꯂꯦꯗꯅ ꯁꯤꯗꯤ ꯃꯉꯥꯜꯒꯤ ꯖꯥꯗꯨꯃꯅꯤ ꯍꯥꯏꯕꯁꯤꯕꯨ ꯀꯌꯥꯝ ꯍꯩꯕꯖꯥꯠꯅꯣ ꯃꯉꯥꯜꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯀꯔꯤ ꯇꯧꯔꯨꯔꯕꯖꯥꯠꯅꯣ ꯃꯥꯅ ꯑꯗꯨꯝꯅ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯣꯡꯉꯥꯡꯒꯤ ꯃꯁꯥ ꯁꯥꯒꯠ ꯑꯗꯣ ꯂꯥꯛꯇꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯈꯪꯆꯤꯡ ꯆꯤꯡꯕꯗꯧꯅ ꯈꯪꯆꯤꯡ ꯆꯤꯡꯂꯛꯏ꯫ ꯑꯗꯨꯝꯅ ꯆꯤꯡꯕ ꯑꯗꯨꯗ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯋꯥ ꯑꯃꯗ ꯃꯃꯥꯏꯅ ꯐꯨꯖꯤꯟꯗꯨꯅ ꯅꯈꯥꯡ ꯑꯗꯨꯗ ꯄꯥꯟꯕꯗꯒꯤ ꯅꯥꯇꯣꯟ ꯅꯈꯥꯡ ꯀꯥꯏꯗꯨꯅ ꯏ ꯑꯣꯔꯣ ꯊꯣꯛꯂꯩ꯫ ꯃꯇꯝ ꯑꯗꯨꯗ ꯀꯣꯡꯉꯥꯡꯅ ꯑꯁ ꯂꯣꯏꯔꯦꯗꯅ ꯇꯧꯔꯤꯁꯤꯗꯤ
ꯑꯃꯃꯨꯛ ꯐꯅꯕ ꯍꯣꯠꯅꯕ ꯑꯃꯃꯨꯛ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯑꯃꯃꯨꯛ ꯇꯧꯔꯛꯂꯦꯗꯅꯁꯦ ꯌꯨꯝ ꯑꯁꯤꯒꯤ ꯂꯩꯀꯣꯏꯗ ꯂꯩꯔꯤꯕ ꯂꯥꯏꯁꯤꯡ ꯑꯁꯤꯅ ꯀꯅꯥꯅ ꯊꯥꯔꯛꯄ ꯂꯥꯏꯗꯣ ꯈꯪꯗ꯭ꯔꯦ ꯃꯥꯒꯤ ꯖꯥꯗꯨꯃꯅꯤ ꯍꯥꯏꯁꯤꯅ ꯊꯥꯔꯛꯄ ꯅꯠꯇꯅ ꯀꯅꯥꯅꯁꯨ ꯊꯥꯔꯛꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯧꯖꯤꯛꯃꯛ ꯃꯥꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯋꯥ ꯂꯣꯏꯊꯣꯛꯅꯔꯨꯒꯅꯤ ꯑꯗꯨꯝꯅ ꯈꯜꯂꯛꯄꯗ ꯀꯣꯡꯉꯥꯡꯗꯣ ꯋꯥꯈꯜ ꯑꯃꯨꯛ ꯈꯟꯊꯔꯛꯏ ꯉꯁꯤ ꯃꯍꯥꯛꯅ ꯁꯥꯟꯅꯔꯤꯕ ꯄꯣꯠ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯄꯣꯠ ꯑꯃ ꯅꯠꯇꯦ ꯃꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯏꯅꯔꯤꯕ ꯃꯄꯥꯡꯒꯜ ꯈ꯭ꯋꯥꯏꯗꯒꯤ ꯀꯟꯕ ꯄꯣꯠ ꯑꯗꯨꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯤ ꯑꯣꯏꯅ ꯍꯦꯛꯇꯃꯛ ꯉꯁꯤ ꯊꯥꯔꯒꯦ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡ ꯇꯧꯔꯛꯄꯗ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯍꯧꯒꯠꯅꯔꯛꯄꯒꯤ ꯊꯣꯡ ꯍꯥꯡꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯀꯣꯡꯉꯥꯡꯅ ꯍꯩꯁ ꯁꯤ ꯅꯣꯡꯉꯥꯜꯂ ꯃꯥꯜꯂꯦꯗꯅ ꯑꯩꯗꯤ ꯀꯔꯤꯃꯠꯇ ꯈꯪꯍꯧꯗ꯭ꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯄꯔꯞ ꯂꯣꯏꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯣꯡꯁꯨ ꯄꯨꯡꯉꯥꯟ ꯉꯥꯜꯂꯦ ꯖꯥꯗꯨꯃꯅꯤ ꯃꯉꯥꯜꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯉꯥꯜꯅ ꯑꯣꯖꯥ ꯂꯥꯛꯄꯤꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯈꯣꯏ ꯑꯣꯖꯥꯒꯤ ꯅꯥꯛꯇ ꯆꯠꯀꯦꯗꯅ ꯂꯩꯖꯔꯝꯂꯤꯕꯅꯤ ꯑꯩꯁꯨ ꯅꯪꯒꯤ ꯌꯨꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯝꯒꯗ꯭ꯔꯥꯅ ꯈꯜꯗꯅ ꯂꯥꯛꯂꯤꯕꯁꯤꯅꯤ ꯍꯥꯏꯌꯨ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯦ ꯃꯇꯝ ꯑꯗꯨꯗ ꯃꯉꯥꯜꯅ ꯉꯔꯥꯡ ꯑꯍꯤꯡ ꯃꯍꯥꯛꯅ ꯎꯈꯤꯕ ꯊꯦꯡꯅꯈꯤꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯇꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯌꯨꯝꯗꯁꯨ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯉꯥꯡ ꯃꯆꯥ ꯃꯥꯟꯕ ꯃꯌꯥꯝ ꯑꯃ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯩꯈꯤ ꯍꯥꯏꯗꯨꯅ ꯇꯝꯃꯛꯄꯗ ꯖꯥꯗꯨꯃꯅꯤꯅ ꯀꯌꯥꯗ ꯂꯥꯏꯈ꯭ꯔꯤꯗꯕ ꯑꯃꯥꯏꯕꯅꯣꯅꯤ ꯃꯥꯅ ꯈꯜꯂꯤꯕꯕꯨ ꯑꯩꯈꯣꯏꯁꯤ ꯂꯣꯏꯅꯃꯛ ꯍꯥꯠꯇꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤꯅꯤ ꯃꯥꯅ ꯁꯥꯟꯅꯔꯤꯕ ꯂꯥꯏ ꯑꯗꯨꯅ ꯃꯁꯥ ꯐꯥꯎꯕ ꯃꯥꯡꯍꯟꯖꯔꯛꯀꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯖꯗ꯭ꯔꯦꯅꯦ ꯃꯥ ꯐꯔꯦ ꯏꯕꯨꯡꯉꯣ ꯃꯉꯥꯜ ꯀꯔꯤ ꯑꯃꯠꯇ ꯈꯜꯂꯨꯅꯨ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯄꯨꯝꯅꯃꯛ ꯈꯪꯂꯗꯅ ꯃꯥꯕꯨ ꯑꯩꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯁꯣꯏꯗꯅꯃꯛꯀꯤ ꯅꯝꯊꯒꯗꯧꯔꯤꯕꯅꯤ ꯃꯥꯅ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯇꯥꯔꯦ ꯃꯥꯅ ꯑꯔꯨꯕ ꯈꯨꯠꯂꯥꯏ ꯑꯃꯕꯨꯗꯤ ꯐꯪꯈ꯭ꯔꯦ ꯑꯗꯨꯕꯨ ꯐꯪꯖꯁꯅꯨ ꯑꯩꯒꯤꯁꯨ ꯂꯨꯔꯕ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯅꯤ ꯈꯪꯒꯅꯤꯗꯅ ꯃꯥ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯉꯥꯜꯅ ꯑꯣꯖꯥ ꯅꯈꯣꯏ ꯃꯥꯏꯕ ꯃꯁꯦꯟ ꯀꯞꯅꯕꯒꯤ ꯋꯥꯐꯝꯁꯤꯃ ꯇꯣꯛꯄꯤꯔꯣ ꯑꯩ ꯏꯁꯥꯃꯛ ꯑꯣꯖꯥ ꯃꯥꯏꯕ ꯀꯣꯡꯉꯥꯡꯒꯤ ꯃꯅꯥꯛꯇ ꯆꯠꯆꯔꯒꯦ ꯑꯗꯨꯒ ꯑꯣꯖꯥ ꯃꯥꯏꯕꯗ ꯑꯩꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯖꯔꯨꯔꯒꯦ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯦ ꯂꯥꯏ ꯇꯤꯟꯒꯤ ꯊꯕꯛꯀ ꯑꯣꯏꯔꯦ ꯎꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯑꯩꯁꯦ ꯉꯥꯎꯆꯠꯅꯗꯣꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯃꯤꯍꯨꯟ ꯆꯦꯟꯈꯠꯈ꯭ꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯃꯩꯇꯧ ꯇꯧꯔꯕꯅꯤ ꯑꯣꯖꯥ ꯑꯩ ꯌꯥꯎꯍꯟꯕꯤꯔꯛꯂꯒꯅꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯖꯥꯗꯨꯃꯅꯤꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏ ꯕꯨꯗꯨ ꯊꯕꯛ ꯑꯁꯤꯗ ꯅꯪ ꯌꯥꯎꯗꯕꯗꯤ ꯌꯥꯔꯣꯏꯅꯦ ꯅꯪꯅ ꯐꯨꯝꯖꯤꯜꯂꯨꯔꯤꯕ ꯄꯣꯠ ꯑꯗꯣ ꯉꯁꯤꯒꯤ ꯑꯍꯤꯡ ꯂꯧꯊꯣꯛꯂꯨꯒꯗꯕꯅꯤꯀꯣ ꯑꯗꯨꯒ ꯑꯃꯥꯏꯕ ꯀꯣꯡꯉꯥꯡ ꯈꯪꯍꯟꯕ ꯌꯥꯗꯦ ꯇꯨꯃꯤꯟꯅ ꯂꯧꯊꯣꯛꯂꯨꯒꯗꯕꯅꯤ ꯃꯍꯥꯛꯁꯨ ꯂꯥꯏ ꯁꯥꯟꯅꯔꯒ ꯂꯩꯔꯝꯒꯅꯤ ꯑꯗꯨꯒ ꯃꯥꯗꯣ ꯍꯥꯠꯀꯦꯁꯨ ꯍꯥꯠꯇꯣꯛꯂꯕꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯉꯥꯜꯅ ꯀꯩꯅꯣꯅꯦ ꯑꯣꯖꯥ ꯑꯩꯅ ꯍꯥꯠꯇꯕꯤꯗ ꯑꯣꯖꯥꯅ ꯍꯥꯠꯍꯜꯂꯣ ꯍꯥꯏꯗꯅ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯑꯣꯖꯥꯗ ꯑꯩꯅ ꯄꯤꯈ꯭ꯔꯤꯕꯗꯨꯗꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯅꯪꯉꯣꯟꯗ ꯋꯥꯐꯝ ꯑꯃ ꯍꯥꯏꯔꯒꯦ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯅꯍꯥꯛꯅ ꯌꯥꯔꯕꯗꯤ ꯃꯍꯥꯛꯄꯨ ꯑꯣꯏꯅ ꯅꯝꯊꯕ ꯌꯥꯒꯅꯤ ꯑꯣꯖꯥ ꯀꯔꯤ ꯋꯥꯐꯝꯅꯣ ꯑꯩꯒꯤ ꯏꯆꯥ ꯑꯃꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯂꯣꯏꯅꯃꯛ ꯑꯍꯨꯝꯃꯛꯁꯤ ꯀꯟꯕ ꯉꯝꯒꯗꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯣꯏꯔꯕꯗꯤ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯌꯥꯖꯒꯦ ꯍꯦꯔꯥ ꯌꯥꯝꯅ ꯂꯥꯏꯈ꯭ꯔꯕ ꯖꯥꯠꯅꯤ ꯅꯍꯥꯛꯅ ꯇꯧꯒꯗꯕ ꯊꯕꯛ ꯍꯥꯏꯕꯕꯨ ꯅꯨꯃꯤꯗꯥꯡ ꯇꯨꯃꯤꯟꯅ ꯆꯠꯂꯒ ꯉꯍꯥꯟꯅ ꯐꯨꯝꯂꯨꯕ ꯂꯥꯏ ꯐꯖꯕꯤ ꯑꯗꯨ ꯂꯧꯊꯣꯛꯂꯨꯔꯣ ꯃꯗꯨ खरा बेरा कागदौरी अदुगा पुलप नमथरगे मासे माना ख्वाइदगी लुबा करिगुम्बा म पाइख्रे मदु पाइरगा हेक्ता ngamnani खलि माले लाई फदिबी अदुगा फुना हनगे ओजा अस मदु मुलुक पचत हाइबसिबु हाय तौदबा यादबनिने ओजा अदुदी हौजे कदा चतपा याब्रो आई करिनुने हारिसिबो हौजे अंगान बसिदा चलबदी मीना तागा फोंनरोइद्रो मीनेगा खंखरगा चाइ जादना तोकनिको ओजा अदुगिदी याइना थोकप तौजरगे हौजे पुरलबसु याब्रा सिकतन नेने खंजनिंबा ए अदुगिदी याइ नंगना पुरकनिबा मतमदा पुरकपा याइ अदुगा मी खंगनबदी यादेको फरे ओजा अदुदी अइता लैबि यिंजिरुखिगे होरेन नुमिदांग कोंगांग नमथनबगिदमक्ता सेम साबिरमु आई मसी याम चयनै कराइदसु अइना मागी माइकैदा लेरुरिबनो मंगोदगे लेवा लरुरिबनो खंगुद्रे असुमना चबेंग ngamnaga mangal चटख्रे मदुगी मतुंग डायरेक्ट हेक्ता कोंगांगी मयुमदा लाक्ले मतम अरुदा कोंगांगती लेवातिनवा कया सोंदुना खुलगी लौको लोमदा करिगुमा थबक अमा तौनबगिदमक चथोक्रिबा मतमनि
ꯌꯨꯝꯒꯤ ꯃꯤ ꯑꯌꯥꯝꯕ ꯊꯕꯛ ꯏꯪꯈꯥꯡ ꯑꯌꯨꯛꯀꯤ ꯆꯠꯊꯣꯛꯅꯈꯤꯕ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯌꯨꯝꯗꯨ ꯏꯆꯤꯛ ꯆꯤꯛꯏ ꯑꯗꯨꯒ ꯌꯨꯝꯒꯤ ꯅꯨꯄꯤꯁꯤꯡꯁꯨ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯅꯅꯕ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯅꯕ ꯇꯨꯔꯦꯟꯗ ꯏꯔꯨꯖꯕ ꯀꯨꯝꯅꯈꯤꯕ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯇꯦ ꯇꯟꯖꯥ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯃꯉꯥꯜ ꯄꯔꯞ ꯄꯔꯞ ꯀꯣꯡꯉꯥꯡ ꯍꯣꯏꯒꯤ ꯁꯟꯗꯣꯡꯗ ꯂꯥꯛꯂꯒ ꯉꯔꯥꯟ ꯃꯍꯥꯛꯅ ꯐꯨꯝꯂꯝꯕ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯣ ꯒꯣꯔꯣ ꯒꯣꯔꯣ ꯈꯣꯠꯇꯣꯛꯇꯨꯅ ꯂꯧꯊꯣꯔꯛꯂꯤ ꯑꯗꯨꯒ ꯐꯨꯔꯤꯈꯥꯎꯗ ꯍꯥꯞꯆꯤꯜꯂꯒ ꯄꯔꯞ ꯄꯔꯞ ꯆꯠꯈꯤ ꯀꯅꯥ ꯑꯃꯠꯇꯅ ꯎꯍꯧꯗ꯭ꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛ ꯀꯣꯡꯉꯥꯡꯅ ꯁꯣꯝꯗ ꯀꯝꯗꯧꯔꯤ ꯃꯍꯥꯛꯅ ꯂꯩꯋꯥ ꯇꯤꯟꯋꯥ ꯀꯌꯥ ꯁꯣꯟꯗꯨꯅ ꯌꯦꯡꯂꯛꯄꯗ ꯃꯍꯥꯛꯀꯤ ꯁꯟꯗꯣꯡꯗ ꯀꯩꯅꯣꯝꯃ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯈꯪꯂꯛꯄꯗꯒꯤ ꯃꯍꯥꯛ ꯆꯤꯡꯅꯔꯗꯨꯅ ꯄꯔꯞ ꯄꯔꯞ ꯑꯃꯨꯛ ꯂꯥꯛꯂꯤꯕꯅꯤ ꯃꯥꯒꯤ ꯃꯁꯥꯗ ꯀꯅꯥꯅ ꯊꯥꯔꯛꯄꯅꯣ ꯀꯔꯤꯅꯣ ꯈꯪꯗꯕ ꯁꯥꯎꯕ ꯑꯃ ꯍꯦꯛ ꯍꯦꯛ ꯃꯉꯣꯟꯗ ꯐꯨꯔꯛꯂꯤꯕ ꯃꯔꯛ ꯃꯔꯛꯇ ꯃꯉꯣꯟꯗ ꯍꯦꯛ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯔꯛꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯈꯣꯡꯒꯨꯜ ꯑꯁꯨꯝ ꯂꯤꯔꯛꯄꯗ ꯃꯍꯥꯛ ꯂꯧꯕꯨꯛ ꯌꯧꯔꯨꯔꯤꯕꯅꯤ ꯂꯧꯕꯨꯛꯇꯒꯤ ꯑꯃꯨꯛ ꯃꯍꯥꯛ ꯁꯟꯗꯣꯡꯗ ꯂꯩꯔꯦ ꯈꯪꯕꯗꯒꯤ ꯃꯍꯥꯛꯀꯤ ꯂꯥꯏꯅꯤꯡꯊꯧꯒꯤ ꯁꯟꯗꯣꯡꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯤ ꯀꯣꯡꯉꯥꯡꯅ ꯑꯗꯨꯝꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯂꯩꯕꯥꯛ ꯇꯧꯊꯣꯛꯈꯤꯕꯒꯤ ꯃꯐꯝ ꯂꯩꯔꯝꯂꯦ ꯀꯣꯡꯉꯥꯡꯅ ꯍꯥꯏ ꯁꯤꯗ ꯐꯨꯝꯕ ꯑꯣꯏꯔꯦ ꯃꯁꯤꯕꯨ ꯑꯩꯅ ꯍꯦꯛ ꯈꯪꯍꯧꯗꯕ ꯑꯃ ꯍꯣꯠꯅꯔꯤꯉꯩꯗ ꯑꯃ ꯁꯣꯏꯔꯝꯂꯦꯗꯅ ꯀꯅꯥꯅ ꯐꯨꯝꯂꯝꯂꯤꯕꯖꯥꯠꯅꯣꯅꯦ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯜꯂꯒ ꯂꯩꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯀꯣꯡꯉꯥꯡꯅ ꯖꯥꯗꯨꯃꯅꯤꯅ ꯇꯧꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯃꯐꯝ ꯑꯁꯤꯗ ꯃꯥꯅ ꯇꯧꯔꯝꯂꯤꯕꯁꯤ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯪꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯈꯪꯂꯝꯂꯒꯅꯤ ꯑꯗꯨꯅ ꯃꯥ ꯄꯥꯈꯠꯂꯕꯅꯤ ꯅꯨꯡꯉꯥꯏꯅꯤꯗꯅ ꯅꯪ ꯍꯣꯔꯦꯟꯗꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯀꯣꯡꯉꯥꯡꯗꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯂꯥꯏ ꯈꯨꯔꯨꯝꯅꯅꯕ ꯁꯦꯝ ꯁꯥꯕ ꯄꯨꯡꯂꯣꯏ ꯂꯣꯏꯈ꯭ꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯃꯉꯥꯜꯗꯣ ꯖꯥꯗꯨꯃꯅꯤꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯤ ꯑꯗꯨꯒ ꯖꯥꯗꯨꯃꯅꯤꯗ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨ ꯄꯤꯔꯤ ꯑꯗꯨꯝꯅ ꯄꯤꯔꯛꯄꯗ ꯖꯥꯗꯨꯃꯅꯤꯅ ꯏꯁ ꯏꯕꯨꯡꯉꯣ ꯅꯪꯇꯅꯤꯍꯦ ꯅꯨꯄꯥ ꯊꯣꯛꯄ ꯏꯕꯣ ꯐꯔꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯂꯥꯏ ꯈꯨꯔꯨꯝꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯕ ꯁꯥꯕ ꯍꯧꯔꯣ ꯑꯗꯨꯒ ꯅꯈꯣꯏꯒꯤꯗꯤ ꯊꯣꯏꯗꯣꯛꯅ ꯃꯔꯨ ꯑꯣꯏꯅ ꯆꯪꯉꯣꯏ ꯑꯩꯒ ꯇꯧꯅꯒꯗꯕ ꯊꯕꯛꯅꯤ ꯑꯗꯨꯒ ꯋꯥꯐꯝ ꯑꯃ ꯍꯥꯏꯒꯦ ꯍꯣꯔꯦꯟ ꯀꯣꯡꯉꯥꯡꯁꯤ ꯃꯊ꯭ꯋꯥꯏ ꯃꯥꯡꯕ ꯌꯥꯏ ꯑꯗꯨꯅ ꯅꯈꯣꯏꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯅꯥ ꯑꯃꯠꯇꯗ ꯍꯥꯏꯗꯣꯛꯄ ꯌꯥꯔꯣꯏꯀꯣ ꯑꯩꯅ ꯇꯧꯕꯅꯤ ꯍꯥꯏꯕꯁꯨ ꯌꯥꯔꯣꯏ ꯑꯗꯨꯒ ꯀꯣꯡꯉꯥꯡꯅ ꯇꯧꯔꯛꯄꯅꯤ ꯍꯥꯏꯕꯁꯨ ꯌꯥꯔꯣꯏ ꯀꯅꯥ ꯑꯃꯠꯇ ꯃꯅꯥ ꯃꯅꯤꯟ ꯅꯥꯏꯕ ꯌꯥꯕꯖꯥꯠ ꯅꯠꯇꯦ ꯅꯈꯣꯏ ꯈꯪꯂꯕ꯭ꯔꯣ ꯃꯇꯝ ꯑꯗꯨꯗ ꯃꯉꯥꯜꯒ ꯇꯝꯐꯥꯒꯅ ꯍꯣꯏ ꯈꯪꯖꯔꯦ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯖꯥꯗꯨꯃꯅꯤꯅ ꯀꯣꯡꯉꯥꯡꯅ ꯉꯔꯥꯡ ꯃꯉꯥꯜꯒꯤ ꯃꯌꯨꯝꯗ ꯊꯥꯔꯛꯂꯝꯕ ꯐꯠꯇꯕ ꯂꯥꯏꯁꯤꯡ ꯑꯗꯨꯒꯤ ꯁꯥꯎꯍꯨꯝ ꯂꯩꯔꯤꯕꯁꯤꯡ ꯑꯗꯣ ꯀꯣꯛꯊꯣꯛꯄꯤꯅꯅꯕ ꯆꯥꯝꯊꯣꯛꯄꯤꯅꯅꯕ ꯂꯥꯏ ꯇꯤꯟ ꯀꯌꯥ ꯈꯨꯔꯨꯝꯂꯝꯂꯦ ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯃꯌꯨꯝ ꯆꯠꯈ꯭ꯔꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯑꯍꯤꯡꯒꯤ ꯅꯣꯡꯌꯥꯏ ꯑꯊꯦꯡꯕ ꯑꯗꯨꯗ ꯀꯣꯡꯉꯥꯡꯗꯣ ꯃꯍꯥꯛꯅ ꯉꯔꯥꯡ ꯂꯧꯔꯨꯔꯤꯕ ꯈꯨꯠꯂꯥꯏ ꯑꯗꯣ ꯁꯤꯖꯤꯟꯅꯕ ꯍꯧꯔꯒꯦ ꯍꯥꯏꯗꯨꯅ ꯉꯥ ꯍꯥꯞꯅꯅꯕ ꯇꯨꯡꯒꯣꯜ ꯑꯗꯨꯗꯒꯤ ꯂꯧꯊꯣꯔꯛꯂꯤ ꯑꯗꯨ ꯂꯧꯊꯣꯔꯛꯂꯒ ꯃꯍꯥꯛꯅ ꯂꯩꯋꯥ ꯇꯤꯟꯋꯥ ꯀꯌꯥ ꯁꯣꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯑꯗꯨꯗ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯐꯠꯇ꯭ꯔꯕ ꯑꯉꯥꯡ ꯑꯣꯟꯈ꯭ꯔꯕ ꯑꯉꯥꯡ ꯄꯨꯝꯅꯃꯛ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯀꯧꯁꯤꯜꯂꯛꯂꯤ ꯑꯗꯨꯝꯅ ꯀꯧꯁꯤꯜꯂꯛꯂꯒ ꯃꯍꯥꯛꯅ ꯖꯥꯗꯨꯃꯅꯤꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯖꯥꯗꯨꯃꯅꯤꯗꯣ ꯉꯁꯤꯒꯤ ꯑꯍꯤꯡ ꯆꯤꯡꯊꯦꯛꯇꯨꯅ ꯍꯥꯠꯂꯨꯔꯣ ꯍꯥꯏꯗꯨꯅ ꯊꯥꯔꯛꯂꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯖꯥꯗꯨꯃꯅꯤꯁꯨ ꯃꯉꯥꯜꯅ ꯉꯁꯥꯏ ꯈꯨꯠꯁꯤꯟꯅꯔꯛꯈꯤꯕ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯗ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯖꯥꯗꯨꯃꯅꯤꯁꯨ ꯈꯪꯂꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯀꯣꯡꯉꯥꯡꯒꯤ ꯈꯨꯠꯂꯥꯏ ꯑꯗꯨ ꯌꯧꯔꯛꯂꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯖꯥꯗꯨꯃꯅꯤꯅ ꯍꯥꯏ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯁꯣꯏꯕ ꯌꯥꯗꯦꯀꯣ ꯆꯠꯂꯣ ꯑꯉꯥꯡꯁꯤꯡꯁꯦ ꯅꯪꯅ ꯅꯃꯥ ꯁꯛꯅ ꯑꯃꯨꯛꯇꯪ ꯄꯨꯊꯣꯛꯈꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯣ ꯐꯟ ꯆꯣꯡꯊꯔꯒ ꯀꯣꯡꯉꯥꯡꯅ ꯊꯥꯔꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯆꯪꯁꯤꯟꯈ꯭ꯔꯤ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯃꯃꯥ ꯁꯛꯇꯨꯅ ꯃꯃꯥ ꯁꯥꯗꯨꯅ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯇꯨꯔꯦꯟ ꯈꯣꯡꯕꯥꯟꯂꯣꯝꯗ ꯄꯨꯊꯈ꯭ꯔꯤ ꯃꯗꯨ ꯎꯕꯗ ꯖꯥꯗꯨꯃꯅꯤꯅ ꯏꯁ ꯀꯌꯥ ꯌꯥꯝꯅ ꯊꯥꯔꯛꯂꯤꯕꯅꯤ ꯌꯦꯡꯉꯨꯅꯤꯁꯦ ꯃꯥꯒꯤꯁꯤꯗꯤ ꯑꯩꯕꯨ ꯍꯦꯛꯇꯃꯛ ꯍꯥꯠꯂꯨꯔꯒꯦ ꯈꯟꯗꯨꯅ ꯊꯥꯔꯛꯄꯅꯤꯗꯅ ꯐꯩ ꯈꯪꯒꯅꯤ ꯑꯗꯨꯕꯨꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯅ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯒ ꯃꯨꯁꯤꯟ ꯃꯨꯕ ꯃꯩꯇꯥꯟꯗ ꯏꯛꯂꯒ ꯁꯦꯝꯕ ꯎꯀꯪꯒꯤ ꯃꯤꯇꯝ ꯑꯃ ꯃꯍꯥꯛꯅ ꯄꯨꯊꯣꯔꯛꯂꯤ ꯍꯥꯏꯔꯤꯕ ꯎꯀꯪꯒꯤ ꯃꯤꯇꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯃꯔꯥꯏꯕꯛꯇ ꯊꯦꯡꯅ ꯊꯝꯂꯒ ꯁꯣꯟꯕ ꯍꯧꯔꯛꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯥꯡꯗ ꯊꯝꯂꯤꯕ ꯂꯥ ꯑꯗꯨꯗ ꯁ꯭ꯋꯥꯍꯥ ꯍꯥꯏꯗꯨꯅ ꯊꯥꯗꯔꯛꯏ ꯑꯗꯨꯝꯅ ꯊꯥꯗꯔꯛꯄꯗ ꯀꯣꯡꯉꯥꯡꯗꯣ ꯑꯋꯥꯡꯕꯗꯒꯤ ꯇꯥꯔꯛꯄꯒꯨꯝ ꯁꯣꯔ ꯐꯨꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯀꯣꯡꯉꯥꯡꯅ
ꯀꯔꯤꯅꯣ ꯑꯩꯅ ꯊꯥꯈꯤꯕꯁꯤꯡ ꯑꯗꯨ ꯀꯔꯤꯁꯨ ꯀꯥꯟꯅꯗ꯭ꯔꯕ ꯖꯥꯠꯂꯥ ꯖꯥꯗꯨꯃꯅꯤꯁꯤꯗꯤ ꯌꯥꯔꯣꯏꯗꯔꯣꯏꯗ ꯁꯤꯗꯤ ꯑꯗꯨꯝꯅ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯖꯥꯗꯨꯃꯅꯤꯅ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨ ꯄꯥꯏꯈꯠꯂꯒ ꯊꯛ 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 ꯅꯤꯛꯂꯤ ꯑꯗꯨꯒ ꯌꯦꯇꯨꯝ ꯃꯁꯤꯡ ꯈꯪꯗꯅ ꯊꯤꯟꯖꯤꯜꯂꯛꯂꯤ ꯑꯗꯨꯃ ꯇꯧꯔꯛꯄꯗ ꯀꯣꯡꯉꯥꯡꯗꯣ ꯂꯦꯡꯕ ꯂꯥꯛꯄ ꯉꯝꯈꯤꯗ꯭ꯔꯦ ꯋꯥꯔꯛ ꯑꯗꯨꯗ ꯄꯜꯂꯒ ꯆꯞꯂꯒ ꯁꯨꯖꯤꯜꯂꯒ ꯊꯔꯣ ꯊꯔꯣ ꯑꯣꯟꯕꯁꯨ ꯌꯥꯗ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯤ ꯃꯍꯥꯛꯅ ꯂꯥꯎꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄꯗ ꯖꯥꯗꯨꯃꯅꯤꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯑꯃꯨꯕ ꯎꯀꯪ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯌꯦꯇꯨꯝ ꯑꯗꯨꯅ ꯎꯀꯪ ꯑꯗꯨꯒꯤ ꯃꯈꯧꯔꯤꯗ ꯑꯃꯨꯛ ꯊꯤꯟꯇꯠꯂꯛꯏ ꯑꯗꯨꯃ ꯇꯧꯔꯛꯄꯗꯒꯤꯗꯤ ꯀꯣꯡꯉꯥꯡꯗꯣ ꯂꯥꯎꯕ ꯉꯝꯗ꯭ꯔꯤ ꯃꯁꯥ ꯄꯨꯝꯅꯃꯛ ꯐ꯭ꯔꯪ ꯐ꯭ꯔꯪ ꯆꯣꯡꯗꯨꯅ ꯈꯥꯡꯂꯤ ꯃꯁꯤꯗꯒꯤꯗꯤ ꯖꯥꯗꯨꯃꯅꯤꯅ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯕ ꯊꯥꯡ ꯁꯣꯔꯤ ꯑꯗꯣ ꯂꯧꯊꯣꯔꯛꯂꯤ ꯊꯥꯡ ꯁꯣꯔꯤ ꯑꯁꯦ ꯏꯆꯝ ꯆꯝꯕ ꯊꯥꯡ ꯁꯣꯔꯤ ꯅꯠꯇꯦ ꯊꯥꯡꯖ ꯇꯔꯦꯠ ꯆꯪꯅ ꯁꯥꯈꯤꯕꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯊꯥꯡ ꯁꯣꯔꯤ ꯑꯁꯤꯅ ꯍꯧꯖꯤꯛꯀꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯃꯨꯁꯤꯟ ꯃꯨꯕ ꯎꯀꯪ ꯑꯗꯣ ꯃꯀꯛ ꯃꯀꯛ ꯀꯛꯄ ꯍꯧꯔꯛꯏ ꯑꯗꯨꯃ ꯇꯧꯔꯛꯄꯗ ꯀꯣꯡꯉꯥꯡꯗꯤ ꯂꯦꯡꯉꯝ ꯁꯥꯉꯝꯗꯅ ꯃꯁꯥ ꯑꯗꯣ ꯆꯤꯡꯊꯦꯛꯇꯨꯅ ꯆꯥꯛꯊꯦꯛꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯋꯥꯕ ꯍꯧꯔꯛꯂꯤ ꯃꯁꯥ ꯑꯗꯣ ꯃꯇꯨꯞ ꯃꯇꯨꯞ ꯀꯛꯄꯒꯨꯝ ꯇꯧꯔꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯊꯥꯡ ꯁꯣꯔꯤ ꯑꯗꯨꯒꯤ ꯃꯈꯣꯛꯅ ꯄꯣꯞ 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 ꯁꯨꯒꯥꯏꯗꯨꯅ ꯍꯧꯖꯤꯛꯇꯤ ꯁꯤꯡꯀꯨꯞ ꯁꯥꯅ ꯃꯥꯡꯍꯜꯂꯤ ꯑꯗꯨꯃ ꯇꯧꯕ ꯂꯣꯏꯔꯒ ꯀꯝꯕꯤꯗ ꯍꯥꯞꯇꯨꯅ ꯃꯩ ꯇꯥꯟ ꯍꯥꯞꯆꯤꯜꯂꯒ ꯃꯩꯀ꯭ꯔꯨꯛ ꯆꯥꯏꯁꯤꯟꯗꯨꯅ ꯍꯪꯒꯥꯝ ꯃꯔꯨ ꯆꯥꯏꯁꯤꯟꯗꯨꯅ ꯃꯩ ꯉꯔꯪ ꯉꯔꯪ ꯊꯥꯗꯣꯔꯛꯂꯤ ꯑꯗꯨꯃ ꯇꯧꯔꯛꯄꯗ ꯑꯁꯣꯝꯗ ꯀꯣꯡꯉꯥꯡꯗꯤ ꯐꯔꯪ ꯐꯔꯪ ꯆꯣꯡꯂꯤ ꯃꯃꯤꯠ ꯃꯅꯥ ꯉꯥꯡꯁꯪ ꯉꯥꯡꯁꯤꯜꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯀꯣꯡꯉꯥꯡꯗꯣ ꯃꯐꯝ ꯑꯗꯨꯗ ꯐꯔꯪ ꯐꯔꯪ ꯆꯣꯡꯗꯨꯅ ꯊꯋꯥꯏ ꯃꯥꯡꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯖꯥꯗꯨꯃꯅꯤꯗꯣ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯄꯔꯞ ꯄꯔꯞ ꯇꯨꯔꯦꯟ ꯈꯣꯡꯅꯨꯡꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯑꯗꯨꯒ ꯉꯁꯥꯏ ꯃꯍꯥꯛꯅ ꯊꯥꯗꯣꯛꯈꯤꯕ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯅ ꯃꯃꯥ ꯁꯥꯗꯨꯅ ꯆꯦꯜꯂꯒ ꯆꯠꯂꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯣ ꯖꯥꯗꯨꯃꯅꯤꯅ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯗ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯃꯥꯒꯤ ꯃꯇꯨꯡ ꯂꯣꯏꯅꯃꯛ ꯏꯟꯅꯍꯟꯈ꯭ꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯀꯣꯡꯉꯥꯡꯅ ꯂꯧꯊꯣꯛꯈꯤꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯂꯧꯊꯣꯔꯛꯈꯤꯕ ꯖꯒꯥ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯤ ꯑꯗꯨꯒ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯗ ꯍꯥꯏꯔꯤ ꯅꯍꯥꯛꯅ ꯑꯉꯥꯡꯁꯤꯡ ꯑꯁꯦ ꯆꯐꯨ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯣꯏꯅꯃꯛ ꯍꯥꯞꯆꯤꯟꯗꯨꯅ ꯆꯪꯈ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯕꯗꯒꯤ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯅ ꯏꯆꯥ ꯁꯥ ꯂꯥ 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 ꯍꯥꯏꯗꯨꯅ ꯆꯐꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯄꯨꯂꯞ ꯆꯪꯈ꯭ꯔꯤ ꯃꯗꯨꯗꯒꯤ ꯑꯃꯥꯏꯕ ꯖꯥꯗꯨꯃꯅꯤꯅ ꯆꯐꯨ ꯑꯗꯣ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯥꯟꯅꯒꯨꯝꯅ ꯐꯨꯝꯖꯤꯟꯗꯨꯅ ꯊꯅꯝꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯗꯨꯅ ꯖꯥꯗꯨꯃꯅꯤ ꯀꯣꯡꯉꯥꯡꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯀꯣꯡꯉꯥꯡꯗꯨꯕꯨ ꯀꯗꯥꯏꯗ ꯂꯥꯏꯁꯟꯅꯔꯤꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯕꯗ ꯋꯥꯔꯛꯇ ꯀꯦꯟꯗꯜ ꯊꯥꯟꯕꯒꯤ ꯃꯉꯥꯜ ꯎꯔꯤꯕꯗꯨꯗ ꯆꯪꯁꯤꯜꯂꯛꯏ ꯀꯦꯟꯗꯜꯁꯨ ꯂꯣꯏꯒꯦ ꯇꯧꯔꯝꯂꯦ ꯑꯗꯨꯒ ꯀꯣꯡꯉꯥꯡꯁꯨ ꯃꯔꯩꯒꯗꯣ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯃꯃꯤꯠꯀꯗꯣ ꯉꯥꯡꯁꯪ ꯉꯥꯡꯅ ꯆꯐꯨꯃꯨꯛ ꯂꯥꯎꯅ ꯄꯥꯡꯊꯣꯛꯂꯒ ꯑꯗꯨꯒ ꯃꯁꯥ ꯑꯗꯨꯅ ꯃꯨꯁꯤꯟ ꯃꯨꯁꯤꯜꯂꯒ ꯂꯥꯏꯅ ꯅꯝꯂꯒ ꯍꯥꯠꯄꯒꯤ ꯍꯧꯅꯕ ꯁꯟꯗꯣꯛꯇꯨꯅ ꯇꯥꯔꯒ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯖꯥꯗꯨꯃꯅꯤꯅ ꯁꯣꯏꯗ꯭ꯔꯦ ꯃꯍꯥꯛ ꯁꯤꯔꯕꯣꯏꯔꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗ ꯃꯥꯅ ꯁꯤꯖꯤꯟꯅꯕ ꯎꯟꯁꯥ ꯃꯆꯠ ꯑꯉꯥꯡꯒꯤ ꯑꯗꯣ ꯊꯦꯡꯅꯔꯤ ꯃꯗꯨ ꯄꯥꯏꯁꯤꯜꯂꯒ ꯃꯍꯥꯛ ꯄꯔꯞ ꯄꯔꯞ ꯆꯠꯈ꯭ꯔꯤ ꯃꯁꯤꯅ ꯇꯥꯛꯅꯤꯡꯂꯤꯕꯗꯤ ꯀꯣꯡꯉꯥꯡꯅ ꯁꯤꯖꯤꯟꯅꯔꯝꯕ ꯃꯍꯥꯛꯀꯤ ꯃꯍꯩ ꯃꯍꯥꯛꯀꯤ ꯈꯨꯠꯂꯥꯏ ꯑꯗꯣ ꯖꯥꯗꯨꯃꯅꯤꯅ ꯑꯣꯏꯅ ꯃꯐꯝ ꯆꯥꯕꯗ ꯁꯤꯖꯤꯟꯅꯔꯒꯦ ꯈꯟꯗꯨꯅ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ ꯑꯁꯨꯝꯅ ꯂꯧꯗꯨꯅ ꯖꯥꯗꯨꯃꯅꯤꯗꯣ ꯆꯠꯈ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯀꯣꯡꯉꯥꯡꯗꯣ ꯋꯥꯔꯛꯇ ꯂꯥꯏ ꯁꯟꯅꯔꯝꯕꯗꯒꯤ ꯂꯥꯏꯅ ꯅꯝꯗꯨꯅ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯋꯥ ꯋꯥ ꯂꯥꯎꯅꯔꯛꯂꯤ ꯑꯁꯨꯝꯅ ꯀꯣꯡꯉꯥꯡ ꯂꯩꯈꯤꯗ꯭ꯔꯦ ꯇꯥꯕꯗ ꯃꯉꯥꯜꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯤ ꯃꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯃꯇꯧ ꯑꯁꯨꯝꯅ ꯃꯤꯒꯤ ꯐꯠꯇꯅꯕ ꯇꯧꯕ ꯑꯗꯨꯒ ꯀꯔꯤꯁꯨ ꯈꯪꯗꯕ ꯃꯤꯑꯣꯏ ꯑꯃꯗ ꯇꯧ ꯍꯥꯏꯗꯨꯅ ꯄꯩꯁꯥ ꯈꯔꯒꯤꯗꯃꯛ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯍꯦꯛꯇꯃꯛ ꯄꯤꯁꯟꯗꯨꯅ ꯃꯤꯕꯨ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯝꯕ ꯑꯃꯗꯤ ꯃꯤꯅ ꯆꯥꯎꯈꯠꯄ ꯅꯨꯡꯉꯥꯏꯕ ꯃꯍꯩꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯟꯈꯠꯆꯔꯛꯄꯗꯨꯕꯨ ꯀꯜꯂꯛꯇꯨꯅ ꯕꯗꯅꯥꯝ ꯄꯤꯗꯨꯅ ꯋꯥꯊꯣꯛ ꯑꯣꯏꯗꯨꯅ ꯃꯥꯡꯍꯟꯅꯅꯕ ꯍꯣꯠꯅꯔꯨꯕ ꯀꯣꯡꯉꯥꯡ ꯃꯃꯩꯊꯪꯗ ꯃꯁꯥ ꯃꯥꯡꯗꯨꯅ ꯁꯤꯖꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯉꯥꯜꯁꯨ ꯖꯥꯗꯨꯃꯅꯤꯗ ꯃꯔꯛ ꯃꯔꯛꯇ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯂꯩꯋꯥ ꯃꯟꯇ꯭ꯔꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯍꯪꯕ ꯆꯠꯂꯤ ꯕꯨꯔꯥ ꯑꯣꯏꯅ ꯃꯥꯏꯕ ꯇꯝꯕꯗꯤ ꯆꯍꯤ ꯁꯨꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯇꯝꯗ꯭ꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯉꯥꯜ ꯑꯃꯗꯤ ꯇꯝꯐꯥꯗꯣ ꯃꯆꯥꯁꯤꯡꯒ ꯍꯥꯟꯅꯒꯨꯝꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯟꯈꯤ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯆꯠꯊꯖꯔꯛꯄ ꯄꯣꯠꯁꯦꯝꯒꯤ ꯎꯀꯪ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯩ ꯂꯥꯟꯈꯤꯕ ꯈꯤꯕꯦꯛ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ